ꯍꯧꯖꯤꯛ 2021ꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯃꯇꯝꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯇ꯭ꯔꯦꯟ ꯌꯧꯔꯛꯂꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕ ꯊꯥꯛ ꯑꯃꯗ ꯂꯥꯛꯂꯒꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯒ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯎꯅꯒꯗꯧꯔꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯝꯒꯤ ꯃꯃꯜ ꯑꯁꯤ ꯑꯇꯤꯌꯥ ꯊꯦꯡꯅ ꯋꯥꯡꯒꯗꯧꯔꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛꯇꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯡ ꯈꯪꯗꯕ ꯁꯤꯟꯃꯤ ꯀꯌꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯒꯗꯧꯔꯤ꯫ ꯃꯥꯒꯤ ꯂꯝ ꯀꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃ ꯂꯥꯛꯄꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄꯤ ꯌꯦꯟꯕꯤꯒꯨꯝꯅ ꯂꯝꯗꯝ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯀꯗꯧꯔꯤ꯫ ꯃꯆꯤꯟꯗ ꯃꯩ ꯍꯧꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯁꯦꯟꯒꯥꯎ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯁꯤꯟꯒꯗꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯂꯥꯛꯂꯤꯕ ꯈꯣꯡꯖꯦꯜ ꯑꯁꯤꯗ ꯌꯥꯡꯅ ꯆꯦꯟꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯣꯟꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯋꯥꯍꯪ ꯈꯔꯇꯪ ꯍꯪꯖꯒꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯄꯨ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯔꯒꯗꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯁꯅꯥꯒꯤ ꯀꯩꯊꯦꯜ ꯑꯁꯤꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯗꯨꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤ? ꯀꯔꯞꯁꯟꯅ ꯌꯨꯝꯕꯤ ꯑꯣꯏꯔꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯆꯧꯕ ꯁꯛꯇꯤ ꯀꯌꯥ ꯑꯗꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯃꯁꯤꯅ ꯄꯤꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯀꯤꯕꯅ ꯊꯜꯂꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤꯅ ꯉꯁꯤ ꯑꯩꯍꯥꯛꯄꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ꯭ꯔꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫